Manipur Police amadi Assam Rifles ki apunba team amana ngarang Thoubal athokpham Thoubal district tagi Prepak Pro gi active kadani haiba mioi ahum fagat khre fagalba mioi ahum adudi Nambram Indrajit Singh chahi kungani thoi Rajkumar Mohen Sana chahi kungama thoi amadi Warepam Albert Mitei Elias thoi chahi kungama thoi ni police report ki matung inna makhoi ahum asi extortion case kaya da chenaba misak sing ni hairi loinana makhoi logi wangmada kusu kulai kaya pairamba mioi sing ni hairi makhoi ahum dagi security force na aichi hand grenade ama Prepak Pro gi demand letter manga mobile phone ahum amadi Honda bike ama fagat khre Manipur gi ching amasung tampak ki mafam singda security force na lokhatpa checking thawrang ge manung channa Churchandpur district ki Daishing area da chathaba thi humba gi thabakta khulai kaya phagat pangam le hairi phagal aba khulai sing adugi manung da .303 rifle ama 12 bore single barrel mari 9mm pistol ama .22 rifle ama 12 bore shotgun ama 7.62 mm ge maru taraga mathoi 9mm ge maru manga .22 ge maru ani 12 bore ge maru kunthraga taru .303 rifle ge magazine ama pistol ge magazine amani hairi Assam da leiba mioi amana National Register of Citizens NRC apply togdrabadi mahaki Aadhaar card semba yaroi haina Assam lengakna firep lawkre Assam ki Chief Minister Himanta Biswa Sarma na firep adu ngarang pangthokhiba cabinet meeting da lawkhibani haina phongdokre Himanta Biswa Sarma na Bangladesh ta hojik thokleba irang na maram oiraga lebak adugi citizens sing Assam da logi wangwada changsilakpa thingnaba lakhotlakpa khongthang ni haina phongdokre Himanta Biswa Sarma na makhatan haikibda haukiba tha ani asida Assam Police, Tripura Police amasung BSF na logi wangmoda border landslak pa miyoy kaya phagat khre